nahan kuki ama maitai na phaina viral ama chala matungda hauzik kuki nupa adu mayum gi mida sinakre na admaina social media da viral ama chala hoi masi afaba lakpasu oisanu tawbutabu asu mamang da hoi moina tawre aduna koi tawni haibadi leite mamang da maitai gi lan tawraga kapnaraga sibasidi khara kakti wane aduga ayambana pharaga hati hat ngakte bako adubu hoi hauzik maitai na minusi ulaga hauzik phariba midudi thadokre fare adu yamna afaba khongthang amani na ai haijage tawbutabu mit chen uisalakanda kuki singna akoi gi mi pharaga di smai thadorkadra haiba question ama hoi nupi oiraga di thadorkadra akoi maitai singna oiraga so aduga nupa pharaga di thadorkadra haiba ama question ama choba amadi hangningai amadi oidi adubu haiba khangbadi ngamdri adu tungda karigumba kuki singna akoi gi maitai maraktagi ama pharen laurasi adui matamduda maitai na di piece se hana di hona dum piece tausi adu tausi ada tausi wari sana se pochena ayambana di dum hawlai tawbatabu organization natraga lebaki da mukta thulakhiba mathawai khuba hapaga thulakhiba makoi gi thamoi da di nungdum ma suraga yot achobam taraga keji 30 na thomga chapmana bra na amuk khalle hoi amuk phadoksi yengasi aduga karigumba har akpa taraga di kuki puna makse tumna hatpa yarabra question je hangba yareba maramdi huji maitai na di thadu eba hairiba mi du micham natreba hairiba micham natte khunna iba natraga makoi gi post nga iba mi ni na mo clear oina hairiba adugum da phari neba hujik se lan loiba natri em loiba natreba matam khara phajala thamaga natraga adu tawdana leyamburga su adu duna haibadi akoi gi mi do smai pharaga noi karigumba haibadi kaini free na thadok pai mutta ma je hekta hatuk se haibadi natte ma bo hekta lotion je haibadi natte ba matam khara phajala thamaga police tani khangde amadi khangde sinaraga matam khara thambiramaga di hena phagadra haibase ai oiba wakhal smai phaujeyeba maramdi kaino da maduna maram oiraga muina wakhan phara adi phaba maitai singje smaina tawreine aduna akoi gi anau changpa terrorist sing adai di popit manipur thugani changpa singje akoi maitai me am tawraga yellow mi am tawraga anau changpa singje tan thuwa sena ko ki singna lepak porega di muk best tai khanbe yai yamna pabane khanbe yai aduna tabida moi di thadore phare akoi di tawr thokpa dum tawni na salaga di akoi kari phirip lawgadagi haba question duneba yam phai adugi minusi utpadi yam thina best ni hairi ni yam thina best ni tawtabu tungda akoi gi maitai ma pharaga di makoi na madugi nusibedo ulaktraga di akoi kari tawgadagi haba question duneba ai gi message tuna mu hairaga di phajala thamaga ma hatse khotse habna tab phajala thamaga ransom tan habna te wari ni karigumba noina akoi gi mimang ne khala je thadru traga di akoi adu tawani yana moida ama tawbe abagi stage ama lembado madu ma lan thokre masina ai gi ideology ai wakhallo ni ko adu thadoi bedu su apabani adu moida noi gi mize hingi akoi kutta leiri tawtabu nakoi gi mising do tawbe aba myam am leire meba adu tawgidre fare hadokre ado tungda kuki singna kari oirakadagi makoina adugi minusi do ulaga maitai singna akoi gi mis mana sire na panariba mi do maitai singna thadok pire aduna maitai se adu mataki thamoi sengi ko aduna akoina tawri se lali ko na khan bache moina wakan do phadorakpa makoi asobi khang poragadi best of the best tare aduna taboragadi kari haidoino ai khangre but sawing madi leite munna khandaraga da mi do phajala thamaga lanje use to biaba lans de use to biaba myam ma lere ba haibia da ba myam lei ko haibidi akoi gi mi mo hina pharu hani ngai litriba phara kan da sinaba ya ba gi policy haigadra adui kino du leiyam meba adui poto koina kakkat kreba o yes adui minusi upabadi aya ningi thaduk pasu yam phai amrom da adu duna intapala aga kuki singya kan tar koi sanu haiba ji mami sespiri maitai na hingna phaba mara leitaba biama musu thadukre kulaya ko na phaba adu tawbaduna makoi gi keno di hongraga su ama macha angraga su adu busmaina ngarang gi moina dum statement du da budi phajana dum yawrabani haidi banu pa to khungakpa adagi di keno tawbani na haidi neba adu thadukre haire phare adu poto ai gi di ai yawbu sunatti ko landu de yawbu ngamjadabani na madu aina objection to bai mathau su ta de aigi right su leite isinau singna phain khanbobudi tawjari ni aduda ai oiba suggestion do sum pizabani maram di kaigino haibada akoi gi isinau sing awa ana tariba ama leiri tari bo se tungda su taru haini ngai leite tarakada badu dagi safe we hona ba ma phajalaga machin jak to akoina thakpi ai loire thakpi ya ba khara thaga aduda yengna ba singtuna gyan tarakadana hauda adum toksalaga di
ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯖꯕꯅꯦ ꯑꯩꯒꯤꯁꯦ ꯑꯇꯩ ꯀꯩꯝ ꯅꯠꯆꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯈꯪꯕꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯥꯝ ꯕꯦꯁꯅꯤ ꯑꯗꯨꯃ ꯊꯥꯒꯠꯆꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯒ ꯑꯃꯅ ꯃꯌꯥꯝꯕꯗꯨꯅ ꯁꯤꯔꯦꯅ ꯈꯜꯂꯤꯕ ꯃꯅꯥꯎꯅꯨꯄꯥ ꯍꯤꯡꯅ ꯂꯥꯛꯑꯕꯅꯤꯅ ꯃꯌꯥꯝꯕꯁꯨ ꯂꯥꯏꯚ ꯊꯥꯗꯣꯔꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯃꯌꯥꯝꯕꯗꯨꯅ ꯄꯣꯁ ꯑꯃ ꯊꯥꯒꯠꯂꯛꯄ꯭ꯔꯥ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯊꯃꯣꯏ ꯁꯦꯡꯕꯅꯣ ꯍꯥꯏꯕꯁꯦ ꯑꯗꯨꯗꯁꯨ ꯎꯕ ꯐꯪꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯁꯤ ꯂꯩ ꯑꯗꯨꯝ ꯃꯌꯥꯝ ꯀꯃꯦꯟ ꯊꯦꯡꯅꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟꯗꯨꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯊꯥꯗꯣꯛꯏꯗꯣ ꯌꯥꯅꯤꯡꯉꯤ ꯑꯣꯔ ꯌꯥꯅꯤꯡꯗꯦ ꯌꯥꯅꯤꯡꯕꯅ ꯃꯔꯝꯗꯣ ꯀꯔꯤꯅꯣ ꯌꯥꯅꯤꯡꯗꯕꯅ ꯃꯔꯝ ꯀꯔꯤꯅೋ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯄꯤꯕꯤꯌꯣꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯐꯕ ꯈꯣꯡꯐꯝꯒꯤꯗꯃꯛꯇ ꯇꯨꯡꯗ ꯂꯥꯟꯁꯦ ꯃꯣꯏꯅ ꯇꯧꯔꯛꯑꯔꯣꯏ ꯍꯥꯏꯕꯒꯤ ꯃꯈꯣꯏꯅ ꯁꯤꯂꯤꯟꯗꯔ ꯑꯗꯨ ꯑꯗꯥ ꯑꯩꯈꯣꯏꯅ ꯇꯧꯔꯨꯏꯁꯣ ꯁꯨꯃꯥꯏꯅ ꯁꯣꯏꯔꯨꯔꯦꯀꯣ ꯃꯩꯇꯩꯒꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯉꯦ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯅ ꯁꯤꯔꯦꯅ ꯈꯜꯂꯤꯕ ꯏꯅꯥꯎ ꯏꯆꯥꯁꯦ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯍꯤꯡꯅ ꯊꯥꯗꯣꯔꯛꯑꯦ ꯆꯥꯛꯀ ꯄꯤꯖꯔꯒ ꯊꯥꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯒ ꯑꯁꯣꯏ ꯑꯉꯥꯝ ꯇꯨꯡꯗ ꯃꯩꯇꯩ ꯑꯃꯠꯇ ꯁꯤꯗꯕꯁꯨ ꯑꯣꯏꯖꯁꯅꯨ ꯃꯩꯇꯩ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯕ ꯃꯩꯇꯩ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯃꯦꯁꯦꯖꯁꯤꯗꯪꯗꯤ ꯄꯤꯖꯔꯒꯦ ꯑꯇꯩꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯂꯩꯖꯗ꯭ꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯃꯗꯨ ꯃꯉꯥꯏꯔꯦ ꯅꯨꯄꯤ ꯐꯪꯈꯤꯕ ꯊꯥꯗꯣꯛꯈꯤ ꯑꯁꯣꯟꯕ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯗꯦ ꯂꯥꯕ ꯐꯪꯕꯗꯤ ꯂꯦꯝꯅ ꯊꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯍꯤꯡꯅ ꯐꯥꯕ ꯉꯥꯛꯇꯅꯦꯕ ꯀꯣꯏꯕ ꯆꯠꯄꯗ ꯂꯝꯃꯥꯛꯅꯕꯗꯒꯤ ꯐꯥꯔꯒ ꯍꯥꯠꯄ ꯑꯗꯨ ꯇꯧꯕ ꯑꯌꯥꯝꯕ ꯉꯥꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯈꯤꯕꯁꯤꯡꯁꯦ ꯑꯗꯨꯕꯨ ꯑꯩꯁꯤꯗ ꯑꯩ ꯄꯨꯛꯆꯦꯜ ꯄꯤꯛꯊꯕꯗꯤ ꯇꯧꯔꯣꯏ ꯐꯔꯦ ꯐꯥꯈꯤꯕꯗꯣ ꯊꯥꯗꯣꯛꯑꯦ ꯑꯗꯨꯒ ꯕꯦꯁ ꯑꯩꯅ ꯍꯥꯏꯁꯦ ꯑꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯤꯃ ꯁꯤ ꯈꯛꯇꯅꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯣꯏ ꯇꯥꯡꯉꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯋꯥꯈꯜ ꯇꯥꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯁꯦ ꯌꯥꯖꯔꯦꯀꯣꯅ ꯈꯜꯂꯛꯄꯗꯁꯨ ꯌꯦꯡꯉꯁꯤ ꯑꯩ ꯑꯦꯀꯥꯎꯟꯁꯦ ꯈꯔ ꯈꯔꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯁ ꯁꯥꯟꯅꯐꯝꯁꯨ ꯄꯨꯔꯥ ꯅꯣꯡ ꯌꯨꯗꯅ ꯃꯦꯠꯁꯦ ꯂꯣꯏ ꯍꯨꯒꯠꯂꯤꯅꯦ ꯂꯣꯏꯔꯦ ꯁꯥꯟꯅꯐꯝꯁꯦ ꯅꯥꯔꯟ ꯁꯩꯅꯥꯒꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯅ ꯑꯣꯏꯗꯣꯏꯅꯣ ꯊꯥꯗꯣꯛꯂꯤꯕꯁꯤꯡꯗꯣ ꯅꯨꯡꯁꯥꯗ ꯄꯨꯔꯁꯦ ꯃꯌꯥꯝ ꯑꯁꯨꯛ ꯆꯪꯈ꯭ꯔꯕ ꯅꯥꯔꯟ ꯁꯩꯅꯥꯒꯤ ꯀꯔꯝꯕ ꯒ꯭ꯔꯨꯞꯅ ꯑꯣꯏꯗꯣꯏꯅꯣ ꯊꯥꯗꯣꯛꯂꯤꯕꯁꯤ ꯑꯣꯏꯗꯣꯏꯗꯣ ꯃꯌꯥꯝ ꯑꯁꯨꯛ ꯆꯪꯈ꯭ꯔꯕ ꯄꯣꯠ ꯐꯪꯕꯗ ꯂꯦꯝꯅ ꯊꯥꯗꯣꯛꯈꯤꯕ ꯌꯥꯝ ꯍꯣꯏ ꯃꯉꯥꯡ ꯆꯥ ꯍꯣꯏ ꯄꯦꯟꯗꯕꯕꯨꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯣ ꯀꯥ ꯍꯦꯟꯅꯁꯨ ꯁꯤꯗ ꯑꯐꯕ ꯅꯦꯒꯦꯇꯤꯞ ꯑꯐꯕ ꯄꯣꯖꯤꯇꯤꯞꯇ ꯑꯃꯨꯛ ꯈꯔꯁꯨ ꯈꯜꯂꯒ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏꯅ ꯄꯣꯖꯤꯇꯤꯞꯇ ꯈꯜꯂꯒ ꯇꯧꯕ ꯄꯣꯠꯇꯨꯅ ꯅꯦꯒꯦꯇꯤꯞꯇ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯑꯦ ꯁꯥꯎꯅꯤꯡꯉꯤ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯂꯩꯔꯝꯕ ꯃꯌꯥꯝꯗꯨꯅꯤꯗ ꯑꯩꯅ ꯊꯃꯣꯏꯗ ꯃꯤꯕꯨ ꯍꯦꯛꯇ ꯍꯥꯠꯄꯗꯤ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯑꯗꯨꯕꯨ ꯄꯦꯟꯗꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯆꯍꯤ ꯐꯥꯈꯤꯕꯒꯤ ꯄꯥꯂꯟ ꯇꯧꯗꯅ ꯑꯔꯥꯝꯕꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯐꯥꯔꯒ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯇꯨꯡꯗ ꯀꯩꯅꯣꯒꯤ ꯒꯨꯍꯥꯗ ꯀꯣꯝꯗ ꯂꯪꯊꯔꯒ ꯖꯝꯐꯠꯀ ꯅꯥꯏꯅ ꯑꯃꯨꯛ ꯃꯀꯣꯛꯇ ꯑꯃꯨꯛ ꯊꯣꯡꯈꯤꯕꯗꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯗ ꯉꯥꯏꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯗ ꯉꯥꯏꯔꯤꯕ ꯃꯣꯏꯅ ꯆꯍꯤ ꯑꯃ ꯐꯥꯕꯒꯤ ꯃꯌꯥꯝ ꯄꯦꯟꯅꯗꯕꯒꯤꯔ ꯊꯥꯒꯠꯅꯔꯛꯄ ꯃꯌꯥꯝꯗꯣ ꯀꯦꯀꯦꯜꯒꯤ ꯑꯉꯥꯡ ꯑꯃꯁꯨ ꯇꯝꯊꯤꯅ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯈꯤꯕꯒꯤ ꯆꯍꯤ ꯐꯥꯕꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯄꯥꯡꯊꯣꯛꯇ ꯉꯥꯏꯔꯤꯕ ꯄꯦꯟꯗꯕꯗꯤ ꯌꯥꯝ ꯂꯩꯌꯦ ꯑꯩ ꯏꯁꯥꯃꯛ ꯂꯥꯟ ꯌꯥꯎꯖꯗ꯭ꯔꯒꯁꯨ ꯄꯦꯟꯗꯕꯗꯤ ꯌꯥꯝ ꯂꯩꯌꯦ ꯍꯣꯏ ꯉꯔꯥꯡ ꯃꯣꯏ ꯉꯔꯥꯡ ꯊꯥꯗꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯑꯐꯕ ꯈꯨꯗꯝ ꯑꯃ ꯑꯣꯏꯔꯒ ꯄꯣꯖꯤꯇꯤꯞꯇ ꯂꯥꯛꯑꯒ ꯀꯨꯀꯤꯁꯤꯡ ꯑꯔꯤꯕꯁꯤꯡꯅ ꯑꯅꯧꯕꯁꯤꯡꯁꯦ ꯃꯤꯆꯪ ꯆꯪꯗꯕꯤꯗ ꯑꯐꯕ ꯈꯨꯗꯝ ꯑꯣꯏꯍꯜꯂꯒ ꯑꯔꯤꯕꯁꯤꯡꯁꯦ ꯃꯈꯣꯏꯅꯁꯨ ꯇꯥꯟꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕꯁꯦ ꯃꯦꯁꯦꯖ ꯄꯤꯕ ꯅꯠꯇꯅ ꯀꯩꯗꯤ ꯍꯥꯏꯔꯨꯅꯤ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯈꯔꯗꯤ ꯅꯤꯡꯁꯤꯡꯉꯒ ꯈꯨꯁꯤ ꯔꯥꯛꯁꯤ ꯍꯥꯠꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤ ꯍꯥꯠꯈꯤꯕꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯉꯀꯥꯟꯗꯀꯣ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯐꯥꯎꯋꯦ ꯃꯌꯥꯝꯁꯨ ꯐꯥꯎꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯁꯨ ꯐꯥꯎꯋꯦ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯅꯕꯨ ꯐꯥꯎꯔꯁꯤꯅꯗꯤ ꯅꯈꯣꯏ ꯃꯌꯥꯝꯗꯤ ꯀꯩꯗꯧ ꯐꯥꯎꯔꯣꯏ ꯅꯠꯇ꯭ꯔꯥ ꯀꯨꯀꯤꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯑꯦ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯐꯩ ꯃꯗꯨ ꯅꯠꯇꯕꯤꯗ ꯂꯥꯟ ꯍꯦꯟꯅ ꯀꯟꯁꯤꯜꯂꯗꯤ ꯃꯗꯨꯗ ꯄꯦꯟꯗꯕꯗꯤ ꯁꯣꯏꯗꯅ ꯂꯩꯗꯣꯏꯅꯦ ꯑꯗꯨꯅꯦ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯒ ꯃꯩꯇꯩꯁꯤꯡꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯊꯥꯡꯖꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯁꯣꯏꯔ ꯃꯥꯜꯂꯦꯅ ꯃꯣꯏꯅ ꯄꯣꯖꯤꯇꯤꯞꯇ ꯈꯜꯂꯒ ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯛꯄ ꯔꯣꯝꯗ ꯃꯣꯏꯅ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯨ ꯌꯥꯖꯔꯒ ꯒꯣꯕꯔꯃꯦꯟꯗ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯏꯂꯤꯒꯦꯜꯗ ꯆꯪꯉꯛꯄ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅꯁꯨ ꯊꯤꯡꯉꯒ ꯉꯥꯛꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯗꯣ ꯉꯥꯛꯄꯤꯌꯨ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯅꯈꯣꯏꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨꯅ ꯐꯖꯅ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ
ꯀꯔꯤꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯇꯥꯔꯣꯏ ꯀꯔꯤꯒꯤ ꯃꯩꯇꯩꯅꯁꯨ ꯇꯥꯔꯣꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯗ ꯃꯌꯥꯝ ꯑꯃ ꯀꯣꯏꯁꯟ ꯂꯩꯀꯣ ꯗꯣꯠ 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 ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯔꯔꯣꯏꯒꯦ ꯑꯁ ꯑꯩ ꯀꯩꯅꯣ ꯅꯠꯇꯦ ꯌꯥꯝ ꯐꯥꯎꯗꯅ ꯀꯩꯅꯣ ꯇꯧꯕ ꯃꯤꯁꯨ ꯅꯠꯇꯦ ꯁꯨꯝ ꯂꯥꯏꯐ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯗꯅ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯗꯅ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯣ ꯆꯨꯝꯃꯤ ꯈꯣꯠꯂꯤ ꯑꯗꯨ ꯍꯣꯏ ꯆꯨꯝꯃꯤꯅꯦꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯃꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯐꯕ ꯍꯥꯏꯔꯀꯥꯟꯗ ꯑꯗꯣ ꯑꯩꯅ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯆꯨꯝꯃꯦꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯅ ꯑꯁꯣꯏꯕ ꯂꯩꯔꯒꯁꯨ ꯏꯅꯥꯎ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯏꯌꯥꯝꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯂꯥꯜꯂꯤ ꯁꯤꯃꯗꯤ ꯇꯧꯍꯟꯅꯤꯡꯉꯤ ꯁꯤꯃꯗꯤ ꯁꯣꯏꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯝ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯎ ꯃꯗꯨꯒꯤ ꯁꯖꯦꯁꯟꯗꯣ ꯑꯩ ꯑꯗꯨꯝ ꯂꯧꯖꯒꯦ ꯑꯩꯗꯤ ꯌꯨꯇꯨꯕꯔ ꯅꯠꯇ꯭ꯔꯒ ꯋꯥ ꯉꯥꯡꯂꯣꯏꯁꯨ ꯅꯠꯇꯦ ꯑꯃꯁꯨ ꯀꯩꯝ ꯅꯠꯆꯗꯦ ꯖꯁ ꯀꯣꯁ ꯃꯆꯥ ꯑꯃ ꯁꯨꯝ ꯑꯣꯏꯔ ꯂꯩꯕꯅꯦ ꯑꯇꯩ ꯀꯩꯝ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯂꯥꯟꯃꯛ ꯌꯥꯎꯕ ꯉꯝꯗ꯭ꯔꯒꯁꯨꯅ ꯍꯥꯏꯗꯅ ꯑꯩꯅ ꯑꯉꯝꯕ ꯆꯥꯡꯗ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯏꯃꯣꯁꯅꯦꯜ ꯀꯪꯕ ꯑꯣꯏ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯆꯍꯤ ꯐꯥꯕꯒꯤ ꯃꯌꯥꯝ ꯊꯥꯒꯠꯅꯔꯛꯄꯗꯣ ꯈꯪꯅꯤ ꯅꯤꯡꯁꯤꯡꯉꯦ ꯏꯁꯥꯗ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯦ ꯃꯌꯥꯝ ꯀꯩꯗꯧꯁꯤꯒꯦ ꯑꯩ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯒꯦ ꯅꯣꯏ ꯌꯦꯡꯒꯦꯔꯥ ꯑꯩ ꯁꯥꯟꯅꯒꯦ ꯖꯤꯝ ꯐꯤꯠꯅꯦꯁ ꯇꯧꯒꯦ ꯋꯦꯠ ꯇꯥꯍꯟꯒꯦ ꯅꯣꯏ ꯌꯦꯡꯒꯦꯔꯥ ꯑꯇꯩ ꯀꯩ ꯍꯥꯏꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯍꯤꯡꯅ ꯆꯠꯄꯤꯈ꯭ꯔꯕ ꯃꯍꯥꯁꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅꯁꯨ ꯑꯐꯕ ꯃꯦꯁꯦꯖ ꯑꯃ ꯃꯈꯣꯏ ꯀꯨꯀꯤꯗ ꯍꯥꯏꯕꯤꯔꯒꯗꯤ ꯐꯒꯅꯤ ꯃꯥꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯕꯤꯗ꯭ꯔꯒꯗꯤ ꯀꯥꯟꯅꯔꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯖꯣꯇꯤꯟ ꯁꯤꯅꯝ ꯆꯨꯝꯃꯦ ꯑꯗꯨꯅꯦ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯛꯈ꯭ꯔꯤꯕ ꯃꯤꯗꯨꯅ ꯃꯊꯃꯣꯏ ꯁꯦꯡꯉꯒ ꯁꯨꯃꯥꯏꯅ ꯃꯩꯇꯩꯁꯤꯡꯅ ꯁꯤ ꯇꯧꯕꯤꯔꯛꯑꯦ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯕꯗꯨꯅꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯔꯦꯅ ꯂꯧꯔꯦ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯔꯤꯗꯣ ꯀꯨꯀꯤ ꯃꯔꯣꯟꯗ ꯍꯥꯏꯔꯤꯗꯣ ꯑꯩ ꯁꯦꯡꯅ ꯑꯗꯨꯝ ꯉꯔꯥꯡꯁꯨ ꯑꯩ ꯂꯥꯏꯐꯇ ꯅꯍꯥꯟꯁꯨ ꯑꯩ ꯂꯥꯏꯐꯇ ꯑꯗꯨꯝ ꯍꯥꯏꯖꯔꯤꯗꯣ ꯃꯌꯥꯝꯕꯅ ꯍꯥꯏꯔꯤꯗோ ꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯁꯦ ꯅꯤꯁꯥ ꯆꯥꯕ ꯅꯠꯇꯦ ꯕꯠ ꯀꯨꯀꯤ ꯃꯌꯥꯝꯅ ꯃꯥ ꯅꯤꯁꯥ ꯆꯥꯕꯒꯤ ꯅꯤꯁꯥ ꯂꯩꯕ ꯆꯠꯄ ꯗ꯭ꯔꯛ ꯂꯩ ꯆꯠꯄꯗ ꯗ꯭ꯔꯛ ꯉꯥꯎꯔꯤꯉꯩꯗ ꯃꯥꯁꯦ ꯐꯥꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯦꯝ ꯇꯧꯕꯤꯔꯒ ꯀꯨꯀꯤ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯤꯅꯦꯕ ꯍꯥꯏꯕꯤꯔꯒ ꯃꯌꯥꯝꯕꯗꯨꯅ ꯍꯥꯏꯁꯤꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨ ꯌꯨ ꯊꯛꯇꯕ ꯅꯤꯁꯥ ꯑꯝꯇ ꯆꯥꯗꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯌꯨ ꯊꯛꯄ ꯈꯣꯠꯄ ꯉꯥꯎꯕ ꯃꯤ ꯑꯣꯏꯔꯒꯁꯨ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣꯅ ꯃꯣꯏ ꯈꯟꯅꯈꯤꯕ ꯂꯩ ꯑꯗꯨꯅ ꯃꯌꯥꯝꯕꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯅ ꯃꯩꯇꯩꯁꯤꯡꯗ ꯈꯜꯂꯝꯃꯤꯕ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔ ꯁꯤꯔꯝꯃꯅꯤꯅ ꯈꯜꯂꯤꯕ ꯏꯅꯥꯎꯁꯦ ꯁꯨꯃꯥꯏꯅ ꯊꯥꯗꯣꯛꯄꯤꯔꯛꯑꯦꯅ ꯃꯥꯅꯁꯨ ꯂꯥꯏꯐ ꯑꯃ ꯊꯥꯗꯣꯔꯛꯄꯗꯣ ꯉꯥꯏꯔꯁꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯅꯠꯇꯅ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯌꯦꯡꯁꯤ ꯑꯐꯕ ꯄꯣꯖꯤꯇꯤቭ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯗꯨꯅ ꯏꯪ ꯇꯞꯄ ꯑꯣꯏꯔꯒ ꯑꯋꯥꯕ ꯃꯌꯥꯝ ꯀꯣꯛꯄꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕ ꯍꯥꯏꯖꯔꯤ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯉꯁꯥꯏꯒꯤ ꯑꯔꯥꯝꯕꯥꯏꯒꯤ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯊꯤꯅ ꯍꯥꯠꯄꯗꯣ ꯃꯤꯅ ꯚꯤꯗꯤꯑꯣ ꯎꯔꯕꯅꯤꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯎ ꯂꯩꯔꯦ ꯑꯗꯨꯒ KKLꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯨꯁꯨ ꯃꯉꯛ ꯀꯛꯑꯒ ꯍꯥꯠꯈꯤꯕ ꯈ꯭ꯋꯥꯊꯤꯅ ꯍꯥꯠꯈꯤꯕ ꯃꯤꯠꯁꯤꯅ ꯑꯗꯨꯝ ꯎ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯎꯕꯅꯤꯅ ꯑꯁꯦꯡꯕ ꯑꯗꯨꯝ ꯎꯗ꯭ꯔꯒꯁꯨꯀꯣ ꯑꯗꯩꯗꯤ ꯅꯧꯍꯧꯅꯅ ꯃꯤ 19 ꯍꯥꯠꯈꯤꯕ ꯑꯊꯧꯕꯁꯤꯡ ꯑꯁ ꯃꯤꯠꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯎꯔꯛꯑꯦ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯩꯅꯣ ꯉꯁꯥꯏ ꯐꯔꯦ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ